Tampha Thoibi amadi Ningthem machin manauni. Adubu makhoi ahum asi mama di pulaga machi ahan Tampha di mapapunde. Mama sana tombina ahan bayung paluba nupadugi chelakpa machani. Adubu sazauna di mana hek pokchabi machagum chapmana ba mityengda macha ahum bu yengi. Khwaigi ahan mache Tampha yam nauna mayung makai pan bagi lamda khongdaki. Luhong bachahi kharagi matungda nongma Tamphagi mapa sajau laki. Ingay yadabasu tubigano. Imak thongamse ay yoksarake. Ay gidi piba makaktanito. Isa piba ni sudabase ontok na nungay kidre. Ingay gidi piba so suri banina. Imak thongamse isa piba sakna nakondo na lemina zarage haibabu. Thongamgi mapa khoiremba tumina ngayak wakhan khalli. Adubu noklaga. Ingay na suk phajana haire sidabu karigi yaroi dorinone. Ay gi sayay ma thongamse ingay gi sawa inane ngasidagi hekta pirabane. Nungay zareda. Ingay na haraw yabirakpa simong nungay zaba ni sudre. Adudi numit aphaba ma yenglaga angang singse ay lobe hekta laksaragene. Ha kari kay gi ingay. Hoy phani. Ingay gi apamba do hekta tawbiyo. Ay kaiso haizaroy. Asumna macha piba sakna sajau ka punna leminarakhi. Matamdudadi Thoibina chahi 19, Ningthemna chahi 13 suba tangairi. Matam madi asum haukhibana Thoibi amadi Ningthemsu mayum makai panaduna Ningthemsu thabak macha ama phangjakhi. Ningthem thabakna yadabadagi nupi angang puraduna mana thabak tariba mafamduga khara nakbala mamada inkhol ama lauduna laikhi. Marak talakduna mama mapabasu yengsilami. Sajau amadi apokpi Sanatombi macha ningol ahal Tampha amadi maya thongamga masu ahunga punna adumak laiminarami. Matam kharagi matung Megi tang ani 2018 yumsa kaisa numitta Tampha Thoibi amadi Ningthem makhoi ahumgi apokpi Sanatombi cancer haiba tamthiraba laina asina kanbangam hauda makhoi mayam pumnamak amadi taibangpan sibu thadok lamlaga chatki. Mama Sanatombi na laikhidabada Tamphadi asuki matik yamna wazarami. Adubu Mama Sanatombi na laikhidabagi awabadu mawpa Ningthemna mabu nungshina loinabiba amadi ningjaba aduna Tamphagi mathamoy asuki matik penjaba haibada oirami. Mawpabusu asuki matik ningjay Tampha. 2021 gi September thani phone ringking lai mon makhada thamliba phone adu lauduna okhatli. Hello ibungo. Iche tai saksarabu iche kaidoramino. Chari phi khara surambani nangdi sarabo. Hoi chari iche. Ngasidi office kadrabo nangbo kai haininge checheda. Saturday nina ngasidi half holiday tawe. Sum torakpanida isega wari ma sum sana sirana. Hairo. Imagi tarpanu sopkat pagido. Seton ga phone tawnaraka kari kamai tawsiga haibadu amtang tana birakpa yagadresa. Masu masa mayamdugi hotnabada loi kawrabra khangdi. Nongmuta suningsingaktre. Nupa anena aphaba amada lesilabani nungaredana hujikte. Ado phare che. Haying si Sunday su oibanina office su kararoi. Nanaw no piga nganne heta laage. Hoi ai hairage. Aduti thamagi ko iche. Haying ngana laage sak hapiramo ko. Hoi thamo. Mathangi numitni ayuk ado Ningthem irang langjay. Ibema Sanggong yerungga do khara hapchila uko horen piramnaba. Tare asumna Lanthoibi amadi Ningthem moirangda lai. Tampha mawpa lakani haibaduda chak ising sinlangi. Ngaihaki matung sumanglomda gari makhol ama tarai.
Haima, lau pula amali tawrise. Chakse prap loisina ba tawge amta. Ningthem sumangdagi machebu kau duna changai. Iche. Ho iche tabro. Hau, tare. Ai jakhum da laiye. Kai insang thongi no iche. Sak lam na yadre. Phat loisal oko. Sauri jamthong amane, paknam amane, jamput amaga tunghan bia tawbaga. Ado nangbu kana la ino. Angang kaisu yarak bro. Ibe masu yawre e. Angang ani di mabuk hoy ga lehore. Isan thoi bi hoy. Naw bu hoy abi mo hoy di kai sat khurge. Amata leiba udina. Abe madi maning lom da sanaram gani. Naw bana ball practice sat khri. Ichana mamang le kai rom dane. Mama na bi hoy da thoki bani. Hanara anida. Baba di surada majatki. Oh. Ibai di thabak chat khibro. Kai chat khrino. Chatteda. Lau yang nu nina kum khibane. Ngayak lairadi kara ani. Oh. Phare. Sak lo shilo ko dudi slam bana yadre. Ningthem chakhum dagi thokre. Lanthoi bisu fi hong duna chakhum da changai. Iche, kai wali ke tawada Kai su watreda. Loire, kon sing do ding thoro. Chak thina ba tawrasi. Hoi iche. Lanthoi bisu mateng pangsela duna mache ga chakhum gi thabak sing du punna tawminare. Ngai hakki matung ichan thoi bi ga naw baga su halaklami. Ichan thoi bi kai chaloi banang de. Mamton, imanabi hoy da chalu bane. Gyan taw ko nang Facebook sina ne hek sangu baga nang hane ta thoglai. Nasagi tawriba thabak tu dane na changu. Sai khara di lai rabani ko nang. Ichan thoi bi wangang lam de tumin changki. Chak sembal loire duna lan thoi bi ningthem gi manak ta lak duna. Dada, chak sembal loire lao. Hoi la age. Thongam su lawdagi karak duna makhoi punna ikoi na famina duna chak chaminai. Chaba pet khraba ningthem ngasidi saugri thongba aduga hawi hawte haida khai hawna chari. Ningthem na chari badu ubada tamphana. Kaino impossible ngasidi hawi hawte ka haideda. Kaigino khangde ngasidi isina thongami se onthokna hawkhre. Nahan makhai ga mana dewani. Angau basidi charo cha insang kara hapa uro. Yamdabi khajik tang hapo. Chak chana ningthem nawbada onsilak duna. Nawba nang na sanari duna kamdawba. Adum sanari bro. Hoi mamton adum sanari. Kano hano ko mathang dine army gi recruitment lawbada ne yauna batoksi. Hoi mamton. Chak ising tok naraba matung. Iche. Tare. Ai se satna batawrage. Ado usop katpagi haibado kari kamai hainarage. Babaga nachetonga aikhoi gai tanare. Ado aikhoi na hainarina katpase hausikti mi yam punbasu nungaitribanina bamonda mi 10 kun muk tawbadi kamdawseba. Hoi. Yai. Handaktine isi hoi kaimta putu haloi ko. Nopana loina tawdoini. Sinba langba bamon haibado madu tam tawbiramo. Iche hoi sune angamba ipagi pangdoini. Punna hau tawra loire imagi bo. Yade. Nopa su khangi kaidoraki iche. Corona gi sufam nomphong khangdabagi isi hoi wai haibadaine. Madugini. Putu haningdabagi wanati iche. Hantaki sidine isi hoi da kaimta ngasalaroi. As nopa lairibu kaim waru nu seiche. Ningol chakauba su kuidredana handakti chauna kaudori ni. Isi ani gi apambado karino hekta piradabane handakti. Tampha mokpagi wadu tabada nungshina yengzaduna momon nokjari. Ado kaino nangbu prap chatlage hairane. Ngayak lai khodana. Lairaroi ge thengkhre. Ima bog hoi ini hoi su loina sangam doine. Seton hoi du su sangam ge. Lam sulape angang ai su le hobani na ne. Satna batawrage thengkhre. Hoi phajana chatlo adudi. Gari ga do yeng dana thauko. Se yerunga sangom ga se noi gini.
Atai sinane, horen kakao hoi, nene hoi, setun hoi ki susang bada piramage. Lanthoi bisu nangsu champra yam pamdai khara he khodana. As pamjadre, noi ki champraga do pamjade ko, akhoi ki su panje. Imana tharamba champra do pa le handakti. Sauraga ne masakka se khupha jama handakti. Masi diva, aduna ni ne handakti champraga se hanna yengde khaline. Adudi iche, akhoi amuk chalu khige ko. Nauba, pichan, gyan tana layu ko. Asumna ningthem amadi Lanthoibi gari thaudokduna thokre. Tampha mawpana chatkhiba maikai adubu midyang tamdre phau yengjahawi. Numit khara haukraba matung September gi dang 18 numidangi matamni. Tampha amadi ningthem phone da wari sanari. Ibungo ahando sagai gi khara ahan oiba lokhatlaga imung manungne mi kunmuk tawrase. Bhamon su nabai na chalaga wari sanarurabani. Purnima numitudi akhoi lekai gi su amalai hai phangzinare. Aduna mi ga yachanabadi pamdre. Tawni na tawradi lakliba tang kontrasida oina tawbadi. Hoi. Ise na phai haibado yare no pagi di. Adudi ise ai su potharage. Thabak chatlubagi ne ngasidi wabana yadre. Hayeng amu phaunarasi ko iche. Hoi. Tumtho waramlani. Asumna machin mawpado nungshina wari watai kaya matanaraga thamnakre. Nongalamdai gi pung 3 tarakpa adwaidani. Phone ring lai. Tampha uirum tawduna phone du okhatli. Hello, ibungo ningthem. Lanthoibi pakhatna kaplaga. Iche. Tampha pakhatna longna fuk haugalak-laga. Lanthoibi, se, kaidawrage, iche da hairo se. Lanthoibi, tabro Lanthoibi nangbo. Lanthoibi makhol nikli. Iche, da se. Lanthoibi, iche da sengna hayo se. Ibungo kaidawrage, hairo se. Wangang bangam kidre Lanthoibi, adubu masado phazilaga. Iche, dada se kaubat akidre. Masa se jab tingthi badagi lekidre hospital da pukhat liye. Wadu tabada tampha masadu swai laukre. Lanthoibi su kapli adubu Lanthoibi bu themjin birai. Lanthoibi tabra chiche wahai gise kaisu tawroi kapkanu se iche hoi leri basidi hospital e yawbagane hairo. Hoi iche thambage hospital yawraga amu paunarase. Hoi kaisu tawroi thamo Tampha kari thoklagaba khanbada mange masado. Tampha makhotlona duna machinda tapna ibodau thangjin koire lai. Nasubu kari su thoidokpa soyangam yahonbiganu ko. Mathangi numitni imung manung anambana pau haire. Lanthoibi su phone tawrai. Iche, hau tayi baba hoi hana tharaklage kari harige doctor nabo. Khangde iche, test me ama tawre. Result laktri. Adubu doctor dadi chingadaba male hai. Ai kari tawgadaba khangdre iche. Tampha khanghaudi milu pirang singtharakhiba. Kari su asoy angam yawdaba oirasanu se. Nangsu nasa soklani. Khanjiluranu kaisu tawroi. Phare. Iche thamage ko. Baba hoi chanaba tawrise kai nom ta hangnakhige. Hoi iche. Phone do hek thamkhibaga Tampha hek pena kapcharai. Iche gi bungo ningte. Karino ipogi lai bangta thambiri basibo. Tai bangbo se bhi baba po. Nacha sing mo chan biyu ko. Ipo abu asoy ngam karisu to kat bigano. Sajau sagai gi mi ani ahumga little clinic tamna chatkre. Imung gi mi oi khuding chani thakni khangda isorda asoy ngam yawan bigano haina isor bu chena thongni narami. Nungthil gi matamni sajau hoisu hospital dagi halaknare.
Makhoi punna ikoi koi na fami. Baba, kari hayori ge hojik bo. Khangdrida tawriba sibema. ICU da pusin hore. Result su phangba ngamhodri. Kari bu thoklakaba. Ipa gi bungho. Kari no icha gi laibak ta tambiri basibo. Ipa wakhal thoktre ipa gi ningthem. Ngai hakki matung Tampha gi phone adu ring king lai. Hello. Lanthoi bigi mau panu pa poirei kapladona. Iche. Poirei gi mataw aduda Tampha pakhatna. Poire, kaidore hayo iche da. Se, kai gi kapli bano. Akhoi ningthem khara pharabo. Kam dawrage. Poirei kapna. Iche. Ibaido yararoi haire iche. Paudu tabada Tampha makhutta pairamba phone adu laimai da tarai. Ngai hakti tarang chatladona ayengba maikai amada adumak yengduna lay. Mapisu lepa laitana sintharakle. Tampha. Tabro nangbo. Kaidorage se. Kai haire inova. Akoy ibungo do. Doktor na yararoi hay. Ibungo ningthem. Karino ipagi laibak sibo. Otong na tina tamlam liba sibo. Iche mo kariyo iwahay bano ningthem. Ay ningthem mo yamu ninge. Chatse. Ningthem ki manakta chatse. Ipagi bungo. Ipadi loire dana. Handak mapok simagidi. Nuksiraba ichagi saktam du uba pangaroi ko. Ipadi mangjari ipagi ningthem. Mama, karigino nangna nasaru pabo asukto na loksin liba sibo. Nasagi mahutta mapa ay oina loksin liba yada bro. Oh, ipagi ningthem. Loire dana ipadi. Mahay imongi miyoy singdo pangkap takap narakle. Asumna fi angaw bahong tok naraba matung hakjang lawba hospital da chatnarure. Potloy na bagilang baloy nare. Ningthem gi thawai yawtraba hakjang du ubada Tampha amadi imongi miyoy singdi angaw baga pangkhak oinare. Taga tikna layramlaga oiriba fibam sidadi miyoy khudingmakki thamoida pendaba nungaitaba na pik thale. Dada, nang chatkiba yaroy dada. Nachapik panisiga ay karam na layo ay bano. Ay nang ihaw na nasang punsi sa karam na lelo ay bano. Hey, sir, nang ihaw pati. Dadangi mahon, ayaw na lang bibiyada bro. Dada, se, hogalo dada. Lanthoibi kaplambadagi haitharai. Ichan thoibisu magi mamagi saktam madubu yengduna angawbi amagum wala ngangda tumin famduna laikre. Tamphasu adumangai magpagi saktam madubu nungsina yengzari. Loire dako adang mapokiti nungsina may pagi saktam se amukan na uba panglaroy ko. Ima, nag-ibong mo seksin na tambiyong ko, Ima. Macha apik pa anido na mapada papanang nungay na jatlo ko hay na koiram jabado ubada thamoy machet thok na kainare. Kuy na thambadi yadaba na lighting gi fazana tawraba matung mangtam na puthorakle. Lanthoy bisu kappalepte mi ani khakna sambiraduna thoklai. Mangyawraduna ngasay makai angaw bigum walang karisu nganglamdaba ichan thoibi magi mamagi hakjangda may chubadu yengbang amdraduna laithokduna laikre. Mapisu lepalaite sintharakpa hakjang may churaba matung mangkoybada magi mamagi masa may chakpadu uraga. Ituan nga masasa may chakre amuk na mutalo. Ituan nga masada may chali sa amuk na mutalo. Ituan na ay ngonda ichan toy biyay na kawado kawraroy dro.
ai lam henjararoi itoy itoy magi mataudu ubada mandom chasingna ichan thoibibu phazili amuktang aroiba oina kauramlaga ichan thoibi gyan mangkhri asumna mathau mangam loisinkraba matung matamnadi kana sungai biyu haiba yadabana hiyangai thayau silakle ningoloibi kayagi harang momonok jabatha adubu tampha amadi thoibigi maithongdadi momon minok haibadu mangkhre ningoloibi kayagi mabung mopa kayana ningol chakobagi paw haiba lakpa uraga tampha amadi thoibigi thamoi machet tana kaire numidangi matamni thoibi maupabu ningsing kapchari tampha su mangol machi aduda famduna amuba nong puba lechiladuda yengladuna ichegi ibungo ningthem ipagi nungshiraba saktamdo uraktaba thabam ani harakadore ipana angang oringai thongalda lepladuna ichebu lakpa ngairamkhiba ichena karamna kau haibano ningthem hayengdi ningoloibi kayana leijaba set charaduna mabung mokpa kayaga harang momon binok tamladuna hauba hoktaba chara chaminaba numine ningoloibi singi khwaidagi nungairaba hiyangai thana lakpada ipobu hena ningsingbada najegi thamoidi machet tana kaire ichegi ningthem